ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯥꯞꯄꯤꯔꯛꯄ ꯏꯌꯥꯝꯕ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯨꯔꯟ ꯀꯧꯏ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 6ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯇ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯃꯛ ꯃꯇꯝꯒꯤ ꯀꯔꯕꯥꯔ ꯃꯈꯟ ꯇꯧꯖꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯖꯥꯔ ꯌꯣꯟꯕ, ꯏꯁꯤꯡ ꯌꯣꯟꯕ, ꯑꯆꯥꯄꯣꯠ ꯌꯣꯟꯕ, ꯃꯤꯒꯤ ꯄꯣꯠꯆꯩ ꯆꯤꯡꯕ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯤꯡꯖꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯦꯡꯅꯔꯛꯀꯗꯕ ꯃꯐꯝ ꯑꯗꯨꯁꯨ ꯑꯩꯒꯤ ꯈꯨꯟꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅꯕ ꯃꯐꯝꯗꯤ ꯅꯠꯇꯦ꯫ ꯁꯨꯝ ꯈꯨꯟ ꯃꯊꯪ ꯐꯥꯎꯔꯒ ꯆꯠꯄꯗ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯐꯝ ꯑꯗꯣꯝꯗ ꯑꯩꯁꯤ ꯍꯣꯇꯦꯜ ꯈꯔꯗ ꯄꯣꯠꯆꯩ ꯊꯥꯕ ꯈꯔ ꯆꯠꯆꯩ꯫ ꯑꯩꯅ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯛꯏꯕꯁꯤꯁꯨ ꯑꯩꯅ ꯒꯥꯔꯤ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯑꯗꯨꯝ ꯆꯠꯆꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯕꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯅꯠꯇ꯭ꯔꯒ ꯍꯣꯇꯦꯜ ꯑꯃꯗ ꯉꯥꯏꯍꯥꯛ ꯈꯥꯝꯗꯨꯅ ꯀ꯭ꯋꯥ ꯃꯊꯞ ꯑꯃ, ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯍꯦꯛ ꯆꯤꯡꯗꯨꯅ ꯑꯋꯥ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯑꯍꯟ ꯈꯔꯅ ꯋꯥꯔꯤ ꯈꯔ ꯑꯗꯨꯝ ꯁꯥꯏ꯫ ꯃꯐꯝꯁꯤꯒꯤ ꯂꯝꯕꯦꯟꯁꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯍꯟꯒꯤ ꯃꯤꯇꯝꯗ ꯑꯍꯟ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯅꯨꯃꯤꯗꯥꯡꯗ ꯍꯦꯛꯇ ꯊꯣꯛꯏ꯫ ꯉꯔꯥꯡꯁꯨ ꯈꯨꯜ ꯑꯁꯤꯗ ꯔꯤꯛꯁꯣ ꯊꯧꯕ ꯃꯤꯑꯣꯏ ꯑꯃ ꯅꯨꯃꯤꯗꯥꯡ ꯃꯌꯨꯝꯗ ꯍꯟꯖꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯂꯝꯕꯦꯟ ꯃꯌꯥꯏꯗ ꯈꯨꯠ ꯈꯠꯇꯨꯅ ꯃꯥꯒꯤ ꯔꯤꯛꯁꯣꯗꯨ ꯇꯣꯡꯅꯕ ꯈꯥꯝꯃꯛꯏ ꯍꯥꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯃꯝꯕꯅ ꯑꯍꯜ ꯑꯗꯨꯅ ꯍꯦꯛ ꯊꯣꯛꯐꯝ ꯍꯩꯕꯤ ꯃꯈꯣꯡ ꯑꯗꯥꯏꯗ ꯍꯦꯛ ꯈꯥꯝꯃꯨꯏ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯔꯤꯛꯁꯣ ꯃꯅꯤꯡꯗ ꯍꯦꯛ ꯇꯣꯡꯈꯠꯂꯛꯈꯤꯕꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡ ꯑꯃꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯥꯕꯨ ꯃꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯛꯄꯅꯤ ꯍꯥꯏ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯁꯤꯔꯦ ꯍꯥꯏ꯫ ꯂꯨꯗꯨꯔꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯖꯒꯥ ꯑꯁꯤꯗ ꯑꯍꯜ ꯑꯗꯨ ꯑꯗꯨꯝ ꯊꯣꯔꯛꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯆꯦꯛꯁꯜꯂꯨ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯌꯥ ꯊꯥꯖꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯁꯦꯡꯕꯔꯣ? ꯑꯩꯗꯤ ꯂꯝꯕꯦꯟꯁꯤ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯐꯥꯎꯔꯒ ꯑꯗꯨꯝ ꯆꯠꯂꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯒꯤꯔ ꯀꯔꯤꯅꯣꯗꯤ ꯈꯪꯗꯦ, ꯉꯁꯤ ꯐꯥꯎꯒꯤꯗꯤ ꯀꯔꯤꯃꯠꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯖꯒꯥ ꯑꯗꯨꯕꯨ ꯀꯔꯥꯏꯋꯥꯏꯗꯅꯣ ꯍꯪꯉꯝꯃꯤ꯫ ꯗꯨꯀꯥꯟ ꯐꯝꯕꯤ ꯏꯅꯦ ꯑꯗꯨꯅ ꯑꯃꯨꯛ, ꯏꯕꯨꯡꯉꯣ, ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯂꯣꯏꯅ ꯊꯦꯡꯅꯕꯗꯤ ꯅꯠꯇꯕꯖꯥꯠꯅꯤ꯫ ꯃꯥꯒꯤ ꯊꯦꯡꯅꯧ ꯇꯝꯃꯝꯕ ꯃꯗꯥꯎ ꯌꯥꯗꯕ ꯃꯤ ꯈꯔꯗ ꯊꯦꯡꯅꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯖꯒꯥ ꯑꯗꯨꯕꯨꯗꯤ ꯁꯤꯗꯒꯤ ꯅꯪꯅ ꯒꯥꯔꯤ ꯊꯧꯈꯤꯕꯗ ꯂꯝꯍꯥꯡ ꯌꯨꯝ ꯇꯥꯗꯕ ꯃꯇꯠ ꯑꯃ ꯂꯩꯔꯝꯒꯅꯤ, ꯃꯐꯝꯗꯨꯅꯤ꯫ ꯑꯗꯥꯏꯗ ꯍꯩꯕꯤ ꯄꯥꯟꯕꯤ ꯑꯃꯁꯨ ꯆꯥꯎꯅ ꯍꯧꯕꯅꯤ꯫ ꯖꯒꯥ ꯑꯗꯨꯕꯨ ꯍꯦꯛ ꯌꯧꯔꯕꯗꯤ ꯅꯈꯣꯏꯁꯨ ꯄꯥꯛ ꯒꯥꯔꯤ ꯈꯥꯝꯒꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯑꯣ, ꯃꯐꯝ ꯑꯗꯨ ꯑꯩ ꯈꯪꯉꯤ꯫ ꯐꯔꯦ, ꯑꯩꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯋꯥꯔꯤꯕꯨ ꯇꯥꯗ꯭ꯔꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯈꯪꯉꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯒꯥꯔꯤ ꯇꯣꯡꯈꯠꯂꯒ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯊꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯅ ꯒꯥꯔꯤ ꯊꯧꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯉꯥꯡꯅꯍꯧꯕ ꯋꯥꯔꯤ ꯑꯗꯨ ꯊꯥꯖꯧ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯁꯨ ꯏꯃꯥ ꯍꯣꯏ, ꯑꯕꯣꯛꯈꯣꯏꯗ ꯋꯥꯔꯤꯗꯨ ꯍꯪꯉꯨꯕꯗ ꯃꯈꯣꯏꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯊꯥꯏꯅꯗꯤ ꯃꯐꯝ ꯑꯗꯨ ꯊꯣꯛꯏ ꯍꯥꯏꯅꯕꯅꯤ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯪꯗꯦ꯫ ꯑꯍꯜ ꯑꯗꯨꯕꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯕꯗꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯁꯤꯕ ꯍꯦꯛꯇ ꯇꯧꯒꯜꯂꯤ ꯍꯥꯏ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯅ ꯊꯣꯛꯑꯦ ꯍꯥꯏꯔꯕꯅꯤꯅ ꯊꯣꯛꯑꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯑꯣ, ꯉꯁꯥꯏ ꯃꯈꯣꯏ ꯑꯗꯥꯏꯗ ꯁꯨꯝ ꯋꯥꯔꯤ ꯇꯥꯍꯧꯕꯗ ꯑꯩꯅ ꯇꯥꯔꯛꯄꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯕꯣꯛ, ꯃꯐꯝ ꯑꯗꯨ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯜꯂꯒ ꯆꯠꯂꯤꯕꯅꯤ, ꯑꯩꯁꯨ ꯑꯃꯨꯛ ꯊꯦꯡꯅꯗꯣꯔꯤꯕꯖꯥꯔ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯏꯍꯦ, ꯇꯧꯍꯩꯗꯦꯅꯦ ꯏꯕꯨꯡꯉꯣ, ꯃꯗꯨ ꯊꯦꯡꯅꯕꯗꯨ ꯑꯐꯕ ꯅꯠꯇꯦꯅꯦ꯫ ꯀꯩꯗꯧꯕꯒꯤ ꯊꯦꯡꯅꯗꯣꯔꯤꯅꯣ? ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯈꯣꯏꯔꯝꯃꯒ ꯆꯠꯂꯨ꯫ ꯑꯍꯜ ꯑꯗꯨꯅ ꯊꯣꯛꯏ ꯍꯥꯏꯔꯤꯕꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯀꯥꯟꯗꯅꯤ, ꯍꯥꯏꯕꯗꯤ ꯄꯨꯡ 12-13 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗꯅꯤ꯫ ꯅꯪꯗꯤ ꯄꯨꯡ 3-4 ꯑꯗꯥꯏꯗ ꯑꯗꯨꯝ ꯍꯜꯂꯛꯏꯗꯨꯗꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯈꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯍꯥꯟꯅꯒꯨꯝ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯂꯥꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯍꯣꯇꯦꯜꯒꯤ ꯄꯣꯠꯆꯩ ꯍꯦꯛ ꯊꯥꯕ ꯏꯅꯦ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ, ꯑꯩꯒꯁꯨ ꯑꯗꯨꯝ ꯄꯨꯜꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯁꯨꯔꯟ, ꯉꯁꯤꯗꯤ ꯌꯨ ꯈꯔ ꯊꯛꯁꯤꯗꯅ, ꯑꯩꯁꯨ ꯊꯛꯇꯕ ꯀꯨꯏꯔꯦ, ꯍꯣꯔꯦꯟ ꯏꯃꯥ ꯆꯪꯈ꯭ꯔꯒ ꯏꯕꯥꯅꯤ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯅꯨꯡꯗ ꯐꯝꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯅꯥꯎꯕ, ꯑꯩ ꯍꯟꯗꯛ ꯑꯀꯤꯕ ꯋꯥꯔꯤ ꯑꯃ ꯇꯥꯔꯨꯔꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯋꯥꯔꯤꯗꯣ ꯈꯪꯗ꯭ꯔꯤꯉꯩꯗꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕꯅꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥ ꯍꯦꯟꯅ ꯀꯤꯔꯨꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫
ꯂꯝꯕꯦꯟꯗꯣ ꯐꯥꯎꯔꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯏꯁꯥꯗ ꯈꯧꯇꯛ ꯈꯔꯗꯤ ꯆꯥꯔꯦ. ꯌꯥꯝꯅ ꯊꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ. ꯅꯥꯎꯕꯅ ꯑꯃꯨꯛ ꯁꯨꯔꯟ, ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯒꯤ ꯂꯥꯛꯏꯅꯣ? ꯖꯒꯥꯗꯣ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ. ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯐꯝ ꯑꯗꯨꯗ ꯍꯤꯗꯥꯛ ꯂꯧꯕ ꯑꯗꯨꯝ ꯆꯠꯂꯤ. ꯀꯔꯤꯁꯨ ꯇꯧꯗꯦ. ꯃꯈꯣꯏꯅ ꯍꯥꯏꯔꯤꯗꯣ ꯋꯥꯊꯤꯅꯤ. ꯌꯦꯡꯉꯣ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯍꯣꯇꯦꯜꯁꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯅꯤ. ꯏꯃꯥꯁꯨ ꯌꯨꯝꯗ ꯆꯪꯈ꯭ꯔꯅꯤ. ꯅꯪ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯪꯉꯛꯈꯤ. ꯑꯩꯅ ꯑꯃꯨꯛ ꯐꯔꯦꯁꯦ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯒꯥꯔꯤꯗ ꯄꯣꯠ ꯆꯩ ꯈꯔ ꯌꯥꯍꯧꯔꯤ. ꯃꯗꯨ ꯊꯥꯗꯔꯝꯃꯒ ꯆꯪꯉꯛꯑꯒꯦ. ꯑꯗꯣ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯉꯥꯅꯨ ꯊꯣꯡꯗ꯭ꯔꯕꯣ? ꯉꯥꯅꯨ ꯊꯣꯡꯉꯒꯗꯤ ꯍꯣꯔꯦꯟꯒꯤ ꯈꯔ ꯈꯥꯛꯑꯝꯃꯣ ꯍꯥꯏꯔꯝꯃꯤ. ꯅꯥꯎꯕꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯃꯌꯥꯝ ꯑꯃ ꯂꯩ. ꯑꯗꯨ ꯅꯪ ꯂꯥꯛꯇꯤ ꯂꯥꯛꯎꯀꯣ. ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯦ ꯍꯥꯏꯔꯛꯈꯤ. ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏꯗ ꯍꯥꯏꯗꯅ ꯑꯩꯒꯤ ꯒꯥꯔꯤꯗ ꯌꯥꯎꯕ ꯄꯣꯠ ꯆꯩ ꯈꯔꯗꯨ ꯊꯥꯗꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯗꯨꯅ ꯅꯥꯎꯕꯒ ꯌꯨ ꯊꯛꯄ ꯍꯧꯔꯝꯃꯤ. ꯅꯨꯃꯤꯠꯇꯣ ꯃꯥꯁꯨ ꯅꯍꯥꯟꯈꯩ ꯀꯨꯏꯅ ꯌꯨ ꯊꯛꯎꯗꯕꯒꯤ ꯃꯈꯥ ꯇꯥꯅ ꯌꯨꯗꯨ ꯑꯗꯨꯝ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯛꯄꯗ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯌꯨ ꯌꯥꯝꯅ ꯉꯥꯎꯔꯝꯃꯤ. ꯀꯣꯟꯅꯗꯤ ꯏꯕꯥꯅꯤꯅ ꯊꯛꯄ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯝꯈꯤ. ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯅꯥꯎꯕꯗ ꯅꯥꯎꯕ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦ. ꯌꯨꯝꯗꯒꯤꯁꯨ ꯐꯣꯟ ꯇꯧꯔꯛꯄꯗ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ. ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯃꯤ. ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯥꯎꯕꯅ ꯃꯧꯁꯨꯝꯅ ꯈꯨꯝꯃꯛꯈꯤ. ꯁꯨꯔꯟ, ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ. ꯌꯨꯝꯗꯁꯨ ꯑꯩ ꯊꯤꯟꯖꯟꯕ ꯑꯣꯏꯅ ꯏꯃꯥꯒꯁꯨ ꯑꯃꯨꯛꯇ ꯎꯅꯔꯝꯈꯣ ꯍꯥꯏꯔꯛꯈꯤ. ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯐꯔꯦꯁꯦ ꯂꯥꯛꯑꯣ. ꯍꯣꯇꯦꯜꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤ ꯆꯪꯗꯅ ꯍꯣꯇꯦꯜꯗꯣ ꯊꯣꯡ ꯂꯣꯟꯁꯤꯟꯃꯤꯟꯅꯔꯝꯃꯒ ꯅꯥꯎꯕ ꯃꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯤ. ꯏꯅꯦꯗꯨꯁꯨ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯔꯝꯗꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯌꯨꯝꯂꯣꯝꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯍꯤꯗꯥꯛꯀ ꯈꯔ ꯉꯥꯎꯕꯒ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯈꯔ ꯀꯟꯅ ꯊꯧꯔꯝꯃꯤ. ꯂꯝꯕꯦꯟꯁꯨ ꯀꯌꯥ ꯐꯕ ꯑꯣꯏꯔꯝꯗꯦ. ꯃꯌꯥꯝꯅ ꯍꯅꯨꯕꯤ ꯊꯣꯛꯏ ꯍꯥꯏꯕ ꯃꯐꯝ ꯖꯒꯥ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯈꯤ. ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯩꯁꯨ ꯋꯥꯈꯟꯗ ꯀꯌꯥ ꯊꯣꯏꯗꯣꯛꯅꯗꯤ ꯑꯀꯤꯕꯗꯤ ꯄꯣꯛꯂꯝꯗꯦ. ꯍꯥꯏꯐꯦꯠꯇꯤ ꯍꯩꯕꯤ ꯃꯈꯣꯡ ꯑꯗꯣꯝꯗ ꯃꯥꯏ ꯂꯩꯗꯨꯅꯗꯤ ꯌꯦꯡꯉꯝꯃꯤ. ꯑꯗꯨꯕꯨ ꯖꯒꯥ ꯑꯗꯥꯏꯗꯗꯤ ꯀꯅꯥꯁꯨ ꯊꯦꯡꯅꯔꯝꯈꯤꯗꯦ. ꯃꯐꯝ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒꯗꯤ ꯂꯝꯍꯥꯡ ꯉꯥꯛꯇ ꯑꯣꯏꯅꯁꯨ ꯇꯧꯏ. ꯅꯥꯀꯟ ꯅꯥꯀꯟ ꯂꯧꯕꯨꯛ ꯉꯥꯛꯇꯅꯤ. ꯑꯁꯨꯝꯅ ꯑꯩꯅ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯗ ꯑꯉꯛꯄꯅꯤ. ꯂꯝꯕꯦꯟ ꯃꯌꯥꯏ ꯑꯗꯨꯗ ꯃꯤꯒꯨꯝꯕ ꯃꯁꯝ ꯁꯥꯡꯕ ꯅꯨꯄꯤꯒꯨꯝꯕ 3ꯈꯛ ꯂꯝꯕꯦꯟ ꯃꯌꯥꯏꯗ ꯃꯈꯨꯠ ꯁꯝꯅꯔꯒ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ. ꯃꯗꯨ ꯍꯦꯛ ꯎꯔꯛꯄꯗ ꯑꯩꯁꯨ ꯒꯥꯔꯤꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯝꯃꯤ. ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯁꯜꯂꯨꯕ ꯃꯇꯝꯗꯗꯤ ꯑꯀꯤꯕ ꯃꯇꯧꯅꯤ. ꯂꯝꯕꯦꯟ ꯃꯌꯥꯏ ꯑꯗꯨꯗ ꯃꯌꯦꯛꯇꯤ ꯁꯦꯡꯗ ꯃꯈꯨꯠ ꯁꯝꯅꯔꯒ ꯂꯦꯞꯄꯤꯕ ꯅꯨꯄꯤ 3 ꯑꯗꯨ ꯃꯈꯣꯡ ꯑꯃꯠꯇ ꯂꯩꯕꯥꯛ ꯃꯈꯥ ꯊꯦꯡꯉꯝꯗꯦ. ꯃꯀꯣꯛꯇꯒꯤꯅ ꯃꯈ꯭ꯋꯥꯡ ꯐꯥꯎꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗꯣ ꯑꯩꯅ ꯎꯕ ꯐꯪꯈꯤ. ꯀꯣꯟꯅꯗꯤ ꯃꯇꯧ ꯀꯌꯥꯗꯨ ꯎꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯄꯣꯛꯂꯛꯈꯤ. ꯋꯥꯈꯟꯗꯁꯨ ꯑꯩꯁꯦ ꯍꯤꯡꯂꯔꯣꯏ ꯈꯟꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯋꯥꯈꯟꯗ ꯑꯃꯨꯛ ꯁꯨꯝꯅ ꯈꯜꯂꯛꯈꯤ. ꯁꯤꯔꯒꯁꯤ ꯆꯪꯉꯒ ꯆꯪ, ꯃꯤꯕꯨ ꯑꯣꯏꯔꯁꯨ ꯂꯥꯏꯕꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯒꯥꯔꯤꯁꯦ ꯄꯥꯏꯈꯩ ꯊꯧꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯑꯔꯣꯏꯕꯤꯗ ꯅꯦꯠꯂꯒ ꯒꯥꯔꯤꯗꯣ ꯄꯥꯏꯈꯩ ꯊꯧꯔꯛꯈꯤ. ꯂꯝꯕꯦꯟꯅꯒ ꯈꯔ ꯐꯠꯇꯕꯒ ꯑꯩꯁꯨ ꯃꯃꯥꯏ ꯆꯨꯝꯕꯗꯨ ꯉꯝꯃꯛꯇꯕꯗꯒꯤ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯊꯧꯗꯈꯤ. ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ. ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯆꯦꯡ ꯂꯩꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯍꯤꯡꯉꯨ ꯇꯝꯕꯒꯤꯔ ꯀꯔꯤꯅꯣ, ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯇ꯭ꯔꯦꯟ ꯂꯝꯕꯦꯟ ꯁꯦꯝꯃꯛꯄꯒꯤ ꯃꯌꯥꯡ ꯃꯆꯥ ꯈꯔ ꯕꯣꯂꯦꯔꯣꯗ ꯂꯥꯛꯄꯗꯒꯤ ꯑꯩꯕꯨ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯤ ꯍꯥꯏ. ꯑꯩꯒꯤ ꯒꯥꯔꯤꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯃꯅ ꯊꯧꯔꯒ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯛꯈꯤ. ꯇꯁꯦꯡꯕꯗꯤ ꯑꯩꯒꯤꯁꯨ ꯐꯣꯟ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯊꯪꯅꯕꯒꯤ ꯀꯀꯥ ꯑꯃꯅ ꯍꯤꯟꯗꯤ ꯂꯣꯟꯅꯔꯒ ꯂꯝꯕꯦꯟ ꯇꯥꯛꯑꯒ ꯊꯤꯜꯍꯜꯂꯛꯄꯅꯤ ꯍꯥꯏꯔꯛꯈꯤ. ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯦ ꯌꯨꯁꯨ ꯌꯥꯝꯅ ꯉꯥꯎꯔꯦ ꯍꯥꯏ. इमुंगी मीना वालांग हंगबदा अइना सुमना खुमई हाय अइगी गाड़ीदा तोंगपा नुपीसिंग अदु लेहौरब्रा हायदना मखोयदा हायरखी हाय मसिगी मतुंग मतम खरदि अइसु युमदा पोथारगा लेरमी गाड़ीसु सेमबगी वर्कशॉपदा मतम खरा थमखी सेरक असिदा अइना हाना पोचै थारंबा होटेलगी मियोइसिंग अदुना लाखिरोइद्रा हायदना फोन तौमलकपदगी अइसु वर्कशॉपदा सेंखिबा गाड़ीदु लौबा चलमी अदुबा मतम खरा संखिनि हायरखी मदुदगे सो कोई इबागी डेजन ओक्टो अमा लेरमी इबाइसु मसा नाबदगी गाड़ीदु मतम खरा थौनरमदि मदुना अइसु इबाइदा ngangnarga मतम खरा थौगे अइगी गाड़ी सेमी फाउदे हायरमी अइगी वाफम अदुदे इबाइना सो अमुक सुमना खुमाखी सुरन गाड़ीदो नंग मतम खरा सिजनरो तौबदबो इबाइसु अनाबगे हिदाक खुनबा ngamdre अदु नंग लानेति लौगनु मरक मरकते इबाइगी मतेंग पांगबोइना पैसा खरा मतेंग पांगओ हायरखी वाफम अदुदे अइसु होइद इबाइ अइसु यामना तोंगबदि नत्ते फरे अदु येंगसि हायरमदुना गाड़ीदु पुरखी नोंगे nganbगदे अइसु इबाइगी डेजन ओक्टो अदुदा हानगुम थबक चटपा मुख हौरमी अदुबो अइना थेंगनरकिबा लंबेल अदुदि हानगुम क्या तोइनदि लालगा चलमदे
khara koithoga khulama phawraga chalami matam aduda soina thengnarkhiba mafam adugi maramda khulatei singdasu wari oina sanaba thengnarami mafam jaga adu yamna tamthire ahal adu sumtoina ungna thengnaba tawrakpadagi misi mina toisalai maiba maibi yenguba matamdasu magi khubam sokna yumkai sajan semjalakpadagi oirakpa ngaktani hai maduna hujikti manak adaida yumkai sajalurba mioi singadu jaga ataida yamna kana hongto hongjin tawnari haidana wari oina sanaramba ina thengnarakhi matau kyas dai so hanadi thajaramdabani adu boisu thogdo do kuthiba nangkhibadagi haukiba thogdo do amuk mukting singakpada isada tu khyau khyau songakhi maduna isu amuk khana mafamadu lalaga chatpa yadre khanduna wakhanda chap yungna khankhi masigi matung matam khra leiragadi nongmadi isu khulladu da poche khara lawgadaba leirami tawbadabu numitu ai khara ngana khulladu dagi poche singadu lakhalaga hotel singda loina thadarami aduga kona thabak pomba loirba matung aisu yumda halakna ba sem sarami tanja tu da engonda pholama laki aisu pholadu okhaluba matamda inegi masanu pa nawbo oiramki aduga engonda sumna hairakhi suran nang hauje hotel da mukta lao aiga thabak amata chatminarusi hairakhi aina muk nawba karai waidano kaidawa thabak no hangami aduba nawbuna magi thabak ki maramdu aingonda suktak tak thorakhide madudai chu chatpidradi nungaira roi khanduna nawbugi manakta salami magi manakta hek yobagadi aingonda sumna hairakhi suran ibani paisa ma lawminarusi nangisu bottle ahangba khara lei haibani madusu lakholusi hairakhi matam aduda ina lam hanguba matamdadi mamangda ina khutiba nangkiba khuladudani hairakhi madudage su khuladudani hek hairakpadagi nawbuda sumna hairami nawba aidi chatpa ngamoi mamangda na kuisu khangiduni mafam jaga aduda thawai langadaba khitangda ngairamabani hairami maduda nawbuna musumna hairakhi suran jaga adu kaisu yauroi kuiroi ngahaktani lao thengjalaktrngaida chalasi hairakhi mana phana dumna haijarabasu aidi ngamoi haidana dum khummi aina dumna ngamoi haimanbadagi konadi inena ingonda sumna hairakhi ibungo suran ngahak chatminaru ro kuiroi sidagi de thengjan khrani hairakhi asumne inega makoi mayamna haimanbadagi aisu nungairaktabadagi nawbagaiga magi thabaktu chatminarami khulladu da hek yoropagasu aidi sada kiba mapoglakhi akoina chaliba mafam adusu mayamna hanubi ma thoi haiba mafam adu lalaga chatpa tarami maduna ina nawbada sumna hairami kaino nawba nangbu mafam asi yaude haibadai nakhoi side aseng singbadum haiba yabadu bo hairami nawbada muksuran panamasi oijarabasu ai yauri sidi mini surabadi karisu tawdabani aujikti mafam adusu lanthore tu adagi yumasida thawjalu hairakhi madudage su isada sauning wa mata ngangamde gari da mapanda phamdu na ngairami pungsu numidangi taret makhai mukta selakhi mafam jaga adugi lamben sorok tusu mi mata chatpa uramkhide onade su mapanda itomda leibudu kirakpadage yum manung adu da sangami adubu angakpani nawbu haiba miyoy adudi yuthaga makoya hummo wathi ngangduna leiramki aisu adumna tawrambadage isada saungman khiduna nawbada sumna hairami nawba nangi doi usitaba mali nangdi yum sunai aide khullani ma sulalaga yumda han khidoini phare nang lehoro haidana aichu saungna mapanda thorakhi aigi matawdunu makoy humsu phuklaungna hagulaktuna aibu themjalakhi aduga sumna hairakhi nangna duk yamna kirido karigino karisu tawdabani mina puhaida haijanbani nang kiganu hairakhi maduda aina musumna khummi o madugira nawba aina mamangda thengnarkhibado phare chale hairamduna isu oktodo thawdorakhi numito tasengbadi aina mamangda nupi hum thengnarkhiba jaga adomdagi laabadi yumse khara nakkadabani atubu jaga adomdadi mamnaga khara mambaga mamangda su kuthiba nangkhibana isu amung asai lakhiba lambel aduda amuk halaktuna main road tagi lakpa tarami asumna ina saungna gari sum thawduna lakpada haibi makong hanubi thoi hainaba mapadu yoksila ami matamadu daigi gari mamangda ahal amana gari khamakhi aduga tanjadu daigi wakhandasu jaga adugi thawdok pombasu ngahaktu da pukaw hek ka hollami maduna aigi wakhanda ahal adu icham chamba miyoy amani khalami ahal adu su walang amata ngangdi makhwang kolaga mamai du uba su phangphangde tumina aigi okto maningda kakhatkhi
Maduda isu aigi side class ki mingsel aduda amuktang yengambadagi isada gyan men amata taja khedre. Ahal aduna ibu chien duna puki. Aina gyan hek lakpadadi aise yang ikang kangaga phamungda hippaga leiramki. Kona tamna gyan taraba kanda imungi mioi singna ingonda sumna hairakhi. Numituda nangna thawrkiba okto adu moirangda leirami. Okto manungda nang se asibagum phammaga leirambadagi mafam adagi mioi singna pau pirakpadagi yunggi mioi singna lawba chatlubani hairakhi. Wafam aduda isu isada punghak ngaksakhi. Matam aduda ina gya laksarabasu amomo aise wakal hekta soirami. Thawdo adudagi haujiktani aina gyan mapung phana laibasi. Yunggi mioi singna laitin khoiramba kanbadagi aigi thawai si hingbani. Nawa hariba imungi mioi sing adusu hawjikta lamben surokta thengnara pho kaunadre. Mafam jaga adugi warisu hawjikpok khulladuda swanari. Masini mayam ngasigi Rian Horror Story. Mathangi warida mayam punna muk thengnarasi. Nasigidi mayam dagi kainanaba biday lawjari.